ꯃꯌꯥꯝ ꯑꯩꯁꯦ ꯏꯃꯥ ꯕꯕꯥꯅ ꯏꯇꯣꯝꯗ ꯄꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡ ꯂꯤꯟꯊꯣꯏ ꯉꯥꯝꯕꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 11 ꯀꯥꯕ ꯆꯍꯤꯗ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ COVID-19ꯒꯤ ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯕꯕꯥꯅ ꯄꯥꯝꯖꯔꯝꯕꯁꯦ ꯗꯣꯛꯇꯔ ꯑꯣꯏꯕꯁꯤꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯅ ꯑꯣꯖꯥ ꯑꯣꯏꯕ꯫ ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯥꯝꯖꯔꯝꯕ ꯗꯣꯛꯇꯔꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯀꯀꯥꯅ ꯑꯩꯕꯨ ꯏꯃꯥ ꯏꯄꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯦꯡꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ 3rd ꯁꯦꯃꯤꯁꯇꯔ ꯀꯥꯔꯤ꯫ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯐꯤꯁꯥꯀꯣꯟ ꯃꯁꯤꯕꯨ ꯁꯥꯗꯨꯅ ꯑꯉꯥꯡꯁꯤꯡ ꯇꯨꯏꯁꯟ ꯇꯧꯔꯒ ꯑꯩꯒꯤ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯑꯃꯗꯤ ꯑꯇꯩ ꯑꯋꯥꯠꯄ ꯀꯌꯥꯗꯣ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯀꯀꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯕ ꯂꯩꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ 3rd ꯁꯦꯃꯤꯁꯇꯔ ꯀꯥꯔꯐꯥꯎ ꯀꯀꯥꯅ ꯑꯩꯒꯤꯅ ꯍꯥꯏꯅ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗꯦ꯫ ꯏꯁꯥꯅ ꯍꯣꯠꯅꯖꯗꯨꯅ ꯇꯝꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯗꯣ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ꯫ ꯕꯕꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯀꯀꯥꯅ ꯕꯕꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯁꯦ ꯑꯣꯏꯅꯤꯡꯕꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕꯅꯤ꯫ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯗꯣꯛꯇꯨꯅ ꯆꯔꯥ ꯈꯔ ꯋꯥꯜꯂꯒ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯦ꯫ ꯆꯠꯈꯤꯕꯗꯅ ꯑꯣꯇꯣꯗ ꯆꯠꯂꯦ, ꯑꯗꯨꯒ ꯍꯜꯂꯛꯄꯗꯅ ꯈꯣꯡꯅ ꯍꯜꯂꯛꯄꯅ ꯑꯌꯥꯝꯕ ꯇꯧꯋꯦ꯫ ꯑꯗꯨꯅ ꯏꯁꯥꯁꯦ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯣꯠꯅꯗꯕꯗꯤ ꯌꯥꯗꯦ꯫ ꯀꯣꯂꯦꯖ ꯋꯥꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ, ꯑꯉꯥꯡ ꯇꯨꯏꯁꯟ ꯑꯃꯨꯛ ꯇꯧꯕ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒꯅ ꯆꯥꯛ ꯊꯣꯡꯕ, ꯆꯥꯛ ꯇꯣꯛꯂꯒꯅ ꯑꯃꯨꯛ ꯐꯤ ꯁꯥꯕ꯫ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯦ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯗꯗ ꯑꯌꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯟ ꯇꯥꯕꯗ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤꯀꯣ꯫ ꯁꯟꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯆꯠꯇꯨꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯑꯩꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯩꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯇꯦꯡ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯣꯝꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯐꯤ ꯃꯔꯣꯟ ꯁꯨꯕꯤꯕ, ꯏꯔꯨꯖꯕꯤꯕ, ꯃꯈꯣꯏꯒꯤ ꯃꯁꯥ ꯅꯝꯕꯤꯕ, ꯃꯈꯣꯏꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯕ, ꯑꯁꯨꯝꯅ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩ ꯇꯧꯕ ꯆꯠꯂꯝꯃꯤ꯫ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯍꯣꯝꯗ ꯆꯠꯇꯨꯅ ꯏꯃꯥꯒꯨꯝꯂꯕꯤ, ꯏꯄꯥꯒꯨꯝꯂꯕ, ꯑꯕꯣꯛ ꯄꯨꯄꯨꯒꯨꯝꯂꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ, ꯃꯁꯤꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ ꯈꯟꯅ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩ ꯀꯌꯥꯅ ꯑꯩꯕꯨ ꯃꯥꯡꯒꯣꯟ ꯄꯤꯕꯤꯔꯛꯄ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯖꯕ꯫ ꯅꯣꯡꯃ ꯑꯩꯅ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯒꯥꯔꯤꯗ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯣꯠ ꯑꯃ ꯂꯩꯗꯧ ꯂꯩꯌꯦꯅ ꯍꯥꯏꯖꯤꯜꯂꯒ ꯑꯩ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯃꯈꯛ ꯌꯥꯎꯔꯝꯃꯦ꯫ ꯂꯝꯕꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯕꯣꯛ ꯑꯃꯅ ꯂꯨꯄꯥ 10ꯗꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯔꯛꯈꯤ꯫ ꯑꯩꯗꯤ ꯃꯇꯝꯗꯣ ꯑꯆꯨꯕꯁꯨ ꯌꯥꯎꯔꯝꯗꯦ, ꯁꯨꯞꯅꯇꯪꯒꯤ 100 ꯈꯛꯇꯅꯤ꯫ ꯑꯩ ꯑꯌꯥꯎꯕꯗꯣ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯦ꯫ ꯌꯥꯝꯃꯜꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯕꯣꯛꯇꯨꯗ ꯍꯥꯏ, ꯑꯕꯣꯛ ꯁꯤ ꯑꯗꯨꯝ ꯂꯧꯁꯤꯜꯂꯣ, ꯅꯁꯨꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦ꯫ ꯃꯁꯤꯗꯒꯤ ꯑꯕꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯀꯨꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ, ꯑꯗꯨꯒ ꯕꯣꯔ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯗꯣ ꯑꯩꯒꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯕꯕꯥꯃꯛꯅꯤ ꯈꯟꯅ ꯍꯔꯥꯎꯖꯩ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯑꯩ ꯆꯥꯛ ꯆꯥꯊꯣꯛꯏ꯫ ꯑꯉꯥꯡ ꯇꯨꯏꯁꯟꯗꯣ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯇꯨꯏꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯐꯤ ꯉꯥꯛꯇꯪ ꯁꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯀꯀꯥꯗꯣ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩ ꯐꯤꯗꯣ ꯑꯗꯨꯝ ꯁꯥꯏ, ꯑꯗꯨꯕꯨ ꯃꯤꯅꯕꯨ ꯐꯠꯇ꯭ꯔꯕꯗꯤ, ꯌꯦꯡꯗ ꯌꯦꯡꯁꯤꯜꯂꯕꯗꯤ ꯑꯁꯣꯏꯕ ꯑꯗꯨꯝ ꯊꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗꯨꯅ ꯅꯪꯒꯤ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯟ ꯇꯥꯅꯤ ꯈꯟꯕ ꯃꯇꯝꯗ ꯑꯩꯁꯦ ꯇꯨꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯁꯥꯒꯦꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯁꯥꯔꯨꯁꯣ ꯃꯈꯣꯟꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯆꯩꯔꯛꯑꯝꯃꯤ꯫ ꯀꯀꯥꯅ ꯁꯥꯎꯗꯨꯅ ꯑꯩꯅ ꯁꯥꯔꯤꯕ ꯐꯤꯗꯨꯗ ꯂꯧꯔꯤ ꯊꯥꯡꯒꯣꯜ ꯄꯥꯏꯗꯨꯅ ꯂꯣꯏꯅ ꯂꯦꯟꯊꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯀꯞꯈꯤ꯫ ꯏꯃꯥꯅ ꯊꯝꯕꯤꯔꯕ ꯐꯤꯁꯥꯀꯣꯟ ꯑꯗꯨꯕꯨꯁꯨ ꯀꯀꯥꯅ ꯁꯤꯗꯣꯛꯄ ꯍꯧꯋꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯕꯕꯥꯕꯨꯁꯨ ꯄꯟꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯀꯀꯥ ꯑꯃ ꯂꯩ꯫ ꯃꯥꯁꯦ ꯌꯥꯝꯅ ꯐꯩ꯫ ꯀꯀꯥꯅ ꯂꯥꯎꯕ ꯑꯩꯅ ꯀꯞꯄꯗꯣ ꯇꯥꯔꯕ ꯃꯥꯜꯂꯦ꯫ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯁꯦ ꯆꯪꯉꯛꯑꯦ, ꯑꯗꯨꯒ ꯀꯀꯥꯗꯣ ꯐꯨꯈꯤ, ꯑꯩꯕꯨꯁꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯀꯀꯥꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯏꯆꯥ ꯍꯥꯏꯅ ꯀꯧꯋꯦ꯫
ꯏꯆꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯅꯣꯏ ꯀꯀꯥꯗ ꯅꯪꯒꯤ ꯐꯤꯁꯥꯒꯣꯟꯁꯦ ꯁꯦꯝꯖꯜꯍꯜꯂꯒꯦ ꯀꯞꯀꯅꯨꯁꯦ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯦ꯫ ꯅꯨꯃꯤꯠꯁꯦ ꯑꯩ ꯆꯥꯛꯀ ꯆꯥꯗꯦ꯫ ꯑꯩꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯀꯥꯗ ꯀꯨꯏꯅ ꯋꯥꯔꯧꯕꯗꯣ ꯃꯗꯨꯃꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯥꯅ ꯑꯩꯕꯨ ꯃꯆꯥ ꯁꯥꯡꯅ ꯌꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯑꯩ ꯐꯤꯁꯨ ꯁꯥꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯑꯝꯃꯒ ꯀꯣꯂꯦꯖ ꯂꯥꯛꯑꯝꯃꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯀꯣꯂꯦꯖ ꯆꯠꯄꯁꯦ ꯒꯥꯔꯤꯗ ꯆꯠꯂꯝꯗꯦ, ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯦ꯫ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯅꯤꯔꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯅꯤꯔꯨꯅꯕꯨꯗꯤ ꯑꯩꯕꯨ ꯍꯧꯔꯛꯑꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯞꯅ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯆꯠꯍꯟꯈ꯭ꯔꯦ꯫ ꯊꯥꯏꯅ ꯑꯩꯒ ꯀ꯭ꯂꯥꯁ 10 ꯊꯥꯃꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕ ꯐꯥꯔꯤ ꯀꯧꯕ ꯑꯃ ꯂꯩ꯫ ꯁꯥꯟꯅꯕ ꯌꯥꯝꯅ ꯄꯥꯝꯖꯕ꯫ ꯃꯍꯥꯛꯇꯤ 10 ꯂꯣꯏꯔꯒ ꯕꯣꯛꯁꯤꯡ ꯑꯗꯨꯝ ꯁꯥꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯩꯒꯁꯦ ꯈꯪꯍꯧꯗꯅ ꯊꯦꯡꯅꯔꯝꯃꯦ꯫ ꯃꯍꯥꯛꯀ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯁꯨ ꯁꯥꯏ꯫ ꯂꯤꯟꯊꯣꯏ, ꯉꯁꯤꯗꯤ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯌꯥꯅꯤꯌꯦ꯫ ꯑꯁ, ꯅꯪꯁꯦ ꯌꯥꯝꯅ ꯍꯣꯡꯉꯝꯃꯦ꯫ ꯑꯗꯣ ꯄꯨꯡ ꯀꯌꯥꯕꯨ ꯇꯥꯔꯒꯦ? ꯑꯩꯒꯤ ꯐꯣꯟꯗꯣ ꯑꯩꯅ ꯂꯧꯊꯣꯛꯑꯒ ꯌꯦꯡꯉꯦ꯫ ꯄꯨꯡꯁꯨ ꯊꯦꯡꯉꯝꯃꯦ꯫ ꯀꯣꯂꯦꯖ ꯅꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏ, ꯑꯣ ꯍꯣꯏ ꯌꯥꯔꯦ, ꯊꯤꯟꯕꯤꯔꯝꯃꯣ꯫ ꯄꯨꯡꯁꯦ ꯊꯦꯡꯉꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯕꯨ ꯀꯣꯂꯦꯖꯇ ꯃꯥꯅ ꯊꯤꯜꯂꯛꯑꯝꯃꯦ꯫ ꯄꯥꯔꯤꯅ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯄꯤꯔꯝꯃꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯄꯥꯔꯤꯗ ꯄꯤꯔꯝꯃꯦ꯫ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯣꯂꯦꯖꯇ ꯆꯪꯂꯦ꯫ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯦ ꯑꯩ ꯀꯣꯂꯦꯖ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯄꯥꯏꯈꯠꯇꯨꯅ ꯀꯅꯥꯅꯣꯅ ꯍꯪꯉꯦ꯫ ꯃꯥꯅ, ꯑꯩꯅꯦ, ꯄꯥꯔꯤꯅꯦ, ꯅꯪꯕꯨ ꯀꯣꯂꯦꯖ ꯂꯣꯏꯔꯕꯣ? ꯑꯩꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯒꯦ ꯇꯧꯔꯝꯃꯤꯅꯦ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯑꯁ ꯌꯥꯅꯤꯌꯦ, ꯂꯥꯛꯑꯅꯣ, ꯑꯩ ꯂꯥꯏꯟ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯌꯥꯗꯦ ꯑꯩ ꯂꯥꯛꯑꯕꯅꯤꯀꯣ ꯍꯥꯏꯔꯒ ꯄꯥꯔꯤꯁꯦ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯥ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯃꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯔꯤ ꯂꯥꯛꯑꯦ꯫ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯝꯃꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯆꯝꯅ ꯏꯃꯥꯟꯅꯕꯅꯤ ꯈꯟꯗꯨꯅ ꯆꯥ ꯊꯛꯁꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯪꯃꯤꯟꯅꯔꯛꯑꯦ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯇ꯭ꯌꯨꯁꯟ ꯂꯥꯛꯄ ꯍꯧꯅꯩ꯫ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯉꯁꯤꯗꯤ ꯉꯟꯇꯥ ꯑꯉꯥꯡꯁꯤꯡꯅ ꯉꯥꯏꯗꯨꯅ ꯑꯩꯕꯨ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯍꯥꯏ, ꯅꯣꯏ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯑꯦ, ꯚꯦꯔꯤ ꯒꯨꯗ꯫ ꯄꯥꯔꯤꯅ, ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯏꯍꯦ꯫ ꯑꯩꯅ, ꯇꯥꯕꯅꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯅ, ꯃꯤꯁ, ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯂꯥꯛꯏꯔꯣ? ꯑꯩꯅ, ꯅꯠꯇꯦꯍꯦ, ꯏꯃꯥꯟꯅꯕꯅꯦ꯫ ꯄꯥꯔꯤꯅ, ꯑꯉꯥꯡꯁꯥ, ꯑꯩꯁꯨ ꯅꯣꯏꯒꯤ ꯃꯤꯁꯇ ꯇ꯭ꯌꯨꯁꯟ ꯇꯧꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯑꯗꯣ ꯅꯣꯏ ꯃꯤꯁꯅ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏ꯫ ꯑꯩ ꯌꯥꯎꯕ ꯌꯥꯔꯣꯏꯅ ꯍꯥꯏ ꯂꯩꯔꯦ꯫ ꯑꯁ ꯀꯩꯅꯣ ꯄꯥꯔꯤ, ꯃꯤꯁꯀ ꯑꯃꯨꯛ ꯇꯧꯁꯜꯂꯛꯏꯁꯤꯅ? ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯑꯃꯨꯛ, ꯀꯩꯗꯧꯔꯒꯦ ꯃꯤꯁ? ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ, ꯃꯤꯁ, ꯀꯀꯥꯁꯦ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯌꯥꯎꯍꯟꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ, ꯑꯗꯣ ꯅꯣꯏ ꯐꯝꯃꯝꯃꯣ, ꯃꯤꯁꯅꯦ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ꯫ ꯃꯇꯥꯡꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯥ ꯐꯥꯔꯛꯄꯒꯤ ꯄꯩꯁꯥꯁꯤꯡ ꯄꯨꯔꯒ ꯂꯥꯛꯑꯝꯃꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥꯗꯣ ꯄꯨꯟꯅ ꯄꯤ꯫ ꯄꯩꯁꯥꯗꯣ 4,500ꯅꯤ꯫ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯄꯩꯁꯥ ꯄꯤꯅꯔꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯛꯆꯣ ꯃꯣꯃꯣ ꯍꯧꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯑꯗꯨꯝ ꯄꯤꯖꯩ꯫ ꯉꯁꯤꯁꯨ ꯑꯩꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯔꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯃꯤꯁ, ꯑꯩ ꯈꯨꯝꯗꯦ꯫ ꯑꯃꯨꯛꯀꯁꯨ, ꯃꯤꯁ ꯂꯤꯟꯊꯣꯏ꯫ ꯑꯩ ꯈꯔ ꯁꯥꯎꯔꯞꯅ, ꯀꯩꯅꯣ? ꯍꯣ, ꯆꯠꯂꯒꯦ ꯍꯥꯏꯕ꯫ ꯑꯩꯅ, ꯆꯠꯂꯣ ꯀꯩꯅꯣ? ꯄꯥꯔꯤꯅ, ꯋꯥꯍꯩ ꯐꯥꯎꯗꯦ꯫ ꯑꯗꯣ ꯐꯥꯒꯤ ꯇꯧꯕꯅꯦ, ꯆꯠꯂꯣ꯫ ꯄꯥꯔꯤꯁꯨ, ꯄꯥꯔꯤꯅ ꯑꯉꯥꯡꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯉꯥꯡꯁꯥ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ꯫ ꯉꯁꯤꯗꯤ ꯀꯀꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯦ꯫ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯂꯤꯟꯊꯣꯏ ꯍꯥꯏꯅ ꯀꯧꯋꯦ꯫ ꯀꯀꯥꯅ, ꯅꯗꯣꯝꯆꯥꯗ ꯐꯣꯟ ꯑꯝꯇ ꯇꯧ, ꯑꯩ ꯕꯦꯂꯦꯟꯁꯁꯦ ꯌꯥꯎꯗ꯭ꯔꯦꯅ ꯍꯥꯏꯔꯛꯑꯝꯃꯦ꯫ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯅꯨꯄꯤꯁꯦ ꯅꯍꯥꯟ ꯃꯈꯩ ꯃꯄꯥꯝꯗ ꯑꯍꯜ ꯂꯃꯟ ꯅꯥꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯦ꯫ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯐꯣꯟ ꯇꯧꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯁꯦ ꯌꯥꯝꯅ ꯐꯩ꯫ ꯑꯩꯕꯨ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯤ꯫ ꯑꯗꯨꯕꯨ ꯀꯀꯥꯗꯤ ꯐꯠꯇꯦ꯫ ꯀꯀꯥꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯃꯁꯤ ꯑꯌꯥꯝꯕꯒꯤꯁꯨ ꯅꯠꯇꯦ, ꯅꯤꯁꯥꯒꯤ ꯃꯌꯥꯏꯅꯅꯦ꯫ ꯑꯩ ꯐꯣꯟ ꯇꯧꯋꯦ꯫ ꯏꯗꯣꯝꯆꯥꯗꯣ ꯄꯥꯏꯈꯠꯂꯛꯑꯦ꯫ ꯂꯤꯟꯊꯣꯏ, ꯀꯩꯗꯧꯔꯒꯦ? ꯏꯗꯣꯝꯆꯥ, ꯀꯀꯥꯅ ꯐꯣꯟꯁꯦ ꯇꯧꯑꯣꯅ ꯇꯧꯔꯛꯄꯅꯦ꯫ ꯀꯀꯥ ꯄꯥꯏꯍꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯀꯥꯗ ꯄꯤꯔꯝꯃꯦ꯫ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯦ꯫
ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯀꯥ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯟꯗꯣ ꯄꯤꯔꯛꯑꯝꯃꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯅꯗꯣꯝꯆꯥꯁꯨ ꯂꯥꯛꯑꯅꯤ꯫ ꯑꯗꯨ ꯅꯪꯕꯨ ꯀꯩ ꯊꯣꯡꯒꯦ? ꯑꯩꯅ ꯆꯥꯛꯇꯤ ꯂꯣꯏꯔꯦ, ꯍꯦꯟꯖꯥꯡꯗꯤ ꯊꯣꯡꯗ꯭ꯔꯤ ꯀꯀꯥ꯫ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯊꯥꯒꯤ ꯄꯩꯁꯥ ꯄꯤꯅꯔꯛꯑꯦ꯫ ꯑꯗꯣ ꯀꯩꯅꯣꯝ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯀꯀꯥꯗ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯀꯀꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯉꯥ ꯀꯧꯇꯥ 100 ꯄꯤꯕ ꯑꯃ ꯂꯩꯗꯨꯅ ꯆꯪꯉꯛꯑꯝꯃꯦ꯫ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥ ꯃꯥꯟꯅꯗꯦ꯫ ꯑꯩꯁꯨ ꯉꯥ ꯀꯧꯇꯥꯗꯨ ꯊꯣꯡꯂꯤ꯫ ꯀꯀꯥꯅ, ꯂꯤꯟꯊꯣꯏ, ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦꯀꯣ꯫ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯅꯪꯕꯨ ꯃꯤ ꯑꯣꯏꯍꯜꯂꯣ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯀꯀꯥꯗ ꯁꯤꯟꯅꯔꯝꯕꯅꯦ꯫ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯀꯀꯥꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯀꯀꯥꯅ ꯉꯁꯤꯐꯥꯎ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦꯅꯦ꯫ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯄꯤꯖꯥꯒꯣꯟꯗꯨꯁꯨ ꯀꯀꯥꯅ ꯁꯣꯏꯗꯅ ꯁꯦꯝꯖꯤꯜꯂꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯀꯀꯥꯁꯦ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯁꯨ ꯀꯀꯥꯒꯤ ꯃꯇꯧꯗꯣ ꯎꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯞꯄꯦ꯫ ꯆꯥꯛꯇꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯑꯩꯁꯨ ꯐꯃꯨꯡꯗ ꯆꯪꯂꯦ꯫ ꯑꯩꯅ ꯐꯃꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯄꯥꯔꯤꯒꯤ ꯐꯣꯟ ꯃꯤꯁ ꯀꯣꯜ 2 ꯂꯩꯔꯝꯃꯦ꯫ ꯑꯩꯁꯨ ꯀꯣꯜ ꯕꯦꯛ ꯇꯧꯋꯦ꯫ ꯄꯥꯔꯤꯅ, ꯍꯜꯂꯣ ꯂꯤꯟꯊꯣꯏ, ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯐꯣꯟꯒ ꯇꯧꯕ ꯄꯥꯏꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯅ, ꯆꯥꯛ ꯊꯣꯡꯕꯅꯦ, ꯂꯣꯏꯔꯒ ꯇꯧꯔꯛꯏꯁꯤꯅꯦ꯫ ꯂꯤꯟꯊꯣꯏ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯌꯥꯔꯛꯇ꯭ꯔꯗꯤ? ꯍꯩꯃꯥ, ꯀꯩꯅꯣ ꯍꯥꯏꯌꯣ꯫ ꯍꯥꯏꯗꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ? ꯑꯁ ꯇꯣꯛꯑꯒꯦꯗ, ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯗꯧ ꯃꯥꯜꯂꯦꯕ꯫ ꯑꯣ, ꯇꯣꯛꯑꯣ ꯑꯗꯨꯗꯤ, ꯍꯥꯏꯔꯛꯑꯅꯨ ꯌꯥꯔꯦ꯫ ꯂꯤꯟꯊꯣꯏ, ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯒꯦ? ꯉꯁꯤꯗꯤ ꯀꯀꯥꯅ ꯉꯥ ꯀꯧꯇꯥ ꯑꯃ ꯂꯩꯔꯛꯑꯦ꯫ ꯀꯀꯥꯁꯦ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯑꯁꯦꯡꯕꯅꯤ ꯄꯥꯔꯤ, ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯦ꯫ ꯑꯩꯕꯨ ꯀꯀꯥꯅ ꯅꯨꯡꯁꯤꯕꯤꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ, ꯍꯔꯥꯎꯋꯦ ꯄꯥꯔꯤ꯫ ꯏꯁ, ꯌꯥꯗꯦꯀꯣ, ꯌꯥꯝꯅ ꯐꯩꯌꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯌꯥꯒꯦ, ꯀꯩ ꯋꯥꯅꯣ? ꯂꯤꯟꯊꯣꯏ, ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯈꯪꯅꯕ ꯍꯥꯏꯗꯤ? ꯑꯁ, ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ? ꯂꯩꯇꯤꯌꯦ, ꯀꯩꯗꯧꯔꯒꯦ? ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯗꯣ ꯍꯥꯏꯔꯒꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯕꯨꯔꯣ? ꯑꯁ, ꯁꯨꯝ ꯀꯣꯊꯂꯩ, ꯌꯥꯝꯅ ꯃꯃꯜ ꯀꯥꯍꯜꯂꯤꯀꯣ꯫ ꯁꯦ, ꯍꯥꯏꯔꯒꯦꯁꯦ, ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ꯫ ꯑꯣ, ꯑꯗꯨꯒꯤꯔꯣ? ꯑꯗꯨ ꯍꯥꯏꯕꯒꯤ ꯑꯣꯏꯔꯦ? ꯅꯠꯇꯦꯍꯦ꯫ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯅꯣ? ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯌꯥꯕꯤꯌꯣ꯫ ꯄꯥꯔꯤ, ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯦ꯫ ꯅꯪ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯣ꯫ ꯆꯝꯅ ꯁꯨꯝ ꯇꯤꯟꯅꯁꯦ, ꯂꯣꯏꯅꯁꯦ꯫ ꯑꯩ ꯃꯗꯨꯗꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯁꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪ ꯑꯩꯕు ꯋꯥꯔꯧꯒꯅꯣ꯫ ꯑꯩ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ꯫ ꯏꯃꯥ ꯕꯕꯥꯅ ꯅꯤꯡꯖꯔꯝꯕ ꯄꯥꯝꯖꯔꯝꯕ ꯗꯣꯛꯇꯔꯁꯦ ꯑꯩ ꯑꯣꯏꯈꯤꯅꯤ꯫ ꯍꯣꯏ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯈꯜ ꯌꯥꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯔꯨꯞ ꯑꯃꯒꯨꯝ ꯆꯝꯅ ꯅꯨꯡꯁꯤ꯫ ꯂꯤꯟꯊꯣꯏ, ꯐꯔꯦꯁꯦ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯒꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯉꯣꯟꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯈ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯁꯣꯔꯤ ꯂꯤꯟꯊꯣꯏ꯫ ꯄꯥꯔꯤ, ꯅꯪꯁꯦ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯑꯐꯥꯎꯕ ꯁꯥꯟꯅꯔꯣꯏ ꯑꯃꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣ꯫ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯗꯧ ꯁꯔꯨꯛ ꯅꯪꯒꯤ ꯇꯧꯔꯤꯕ ꯃꯍꯩꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯜꯂꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯣꯟ ꯊꯝꯃꯦ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯔꯤꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡ ꯄꯨꯡ 9 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯅꯤꯔꯨ ꯀꯧꯕꯤ ꯏꯃꯥꯟꯅꯕꯤꯗꯨꯒ ꯑꯩꯒꯁꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯠꯂꯝꯃꯦ꯫ ꯑꯩꯁꯨ ꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯂꯩꯔꯤ꯫ ꯉꯔꯥꯡ ꯑꯉꯥꯡꯁꯤꯡꯒꯤ ꯇꯨꯏꯁꯟ ꯄꯩꯁꯥ ꯄꯤꯅꯔꯛꯄꯒꯤꯅꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯆꯥ ꯊꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯗꯨꯅ ꯆꯠꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯦꯕꯥꯁꯨ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯐꯖꯅ ꯇꯧꯕꯤꯔꯝꯃꯦ꯫ ꯑꯗꯨꯒꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯔꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯍꯣꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯂꯩꯔꯝꯃꯦ, ꯆꯦꯡ ꯍꯋꯥꯏ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯁꯨ ꯄꯨꯗꯨꯅ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯗꯤ ꯑꯩ ꯎꯕꯗ ꯃꯥꯛꯁ ꯎꯞꯁꯤꯟꯈꯤ꯫
Imannabi Niruna aingondda hairaki. Asibu Pari natro? Aina mane. Niruna mo maga lakminariba nupasiga nupisigadi ai masak khange. Aina nangdi kamai khangiba? Nupase bank manager oibane. Aduga nupisina school gi principal namo oibane. Paisa yamna paibane. Akhoi babaga mama hoigasu khangnaye. Lao sangusi lao. As talehe. Niruna lao na haibadagi aisho adomo sange. Niruna baba mama haiduna kaurame. Moiso hema isa Nirunine nangdi sida kaidormiba. Aina baba agi imanabise Sunday khudingi mafam sida lagduna kana lejidraba angangsingsigi angamba mateng pangduna makhoigi amotpa mapimaron sebiba makhoigi seba tawbiba adum chatle ngasiso aingonda chaluse haiduna hawbola amane adugi lakminabane. O yamna phai isadi kaimin kawge kailamdaino? Aina Niru hoigi leikaine. Baba mingna Linthoi. O ima babadi suna leiribro? Aina leitre kaka. Hojik kanaga leiminai? Kakaga idomsaga punna leiminai. Nungaiteda nangna sumaina mibu mateng pambagi wakhalon poibase yamna phai. Aina baba. Niruna Pari kaino nangna ekoi uraga lotlidi maska usiluduna kaige? Niru ai tasingna uhawdabane saunuko. Tasengwadi uribane khangibane haba aishu khange. Ai yabagi mana ikaidana lopane. Parigi baba mamana noibu aigi isanupa Parisha hana khangnabro? Niruna khangnaye ekhoiga class manadae. Ado imagi isanuparo Parisha? Mane isanupa matomdane handakta Bangalore boxing sanabagi mai paktuna tholokpada ngairiye. Adubu kaidorabano khangde hanadi noklagada leijaba isase yum halakpadagi isase awabagi nungaitabagi mami amadi adum taraga lei. Masidane imaga babagana waribase isagi wakha nungainaba Sunday so oibanina koirusi homesidaso mateng khara pangamse haiduna laklibane. Niruna O ainasu khaline Parisha hanadi akhoidaga yamna kaubaneba ngasidi kauraktena khaline. Ainamo Pari kaidoragi nangbo? Parina kaisu tawde. Niruna aingonda chanaba tawrase thengkrane habadagi baba ima chalukige haramaga punna lae. Ahalama mayamdasu chalukige haramduna yumda aduma halae. Lambida Niru Linthoi moi ani wari sum sanai. Niruna Linthoi Parisha chena yamna paiba imungi masaga oiramine. Masamakso international thaka yauraba. As aiga khangnariba nupasa koktoga Parisha oina koiniko. Moi imunga ekhoigasu khangnai. Mana dumna harapada ai tumina lei. Adubu Niruna sumhanjin hanjin haibududa as koiro ibema aduga haina singna hallo aduga lohongbodo kok hongtona hai. Masidagi Niruna ibema sum haibe wane aidi aige khangnariba nupase sahi mari sujarabado. Farese yumsu yaure aishu changhorage ko. Niruna Linthoi nang nupasu koide Parisha kokko shalodana. Aina taningde ko ai change haraga ai phat adum changlei. Aina yumda changpa matamda kakana fisagonda phajana semjinbirame. Madu ubada ai yamna harauki. Aina chak thongba changma matamda idomchadu laktuna chaksu thonga lerame. Madu ubada aise pungangae. Aina idomcha haraga jensilaga konsile. Ai mitagi pipau lepa laitana taraki. Idomchana kaigi kapinose idomchana chakalorabane napinarondo hongdoruso. Aisho idomsa haiduna ai kada changlei. Phi hongduna phongda hipthai aduga epi changduna sum yengamane. Nirugi Facebook account da Pariga hojik live thaduna wari sanarame. Aisho sum yengli. Mayamna Niru amadi Pari anigi live da comment pirapada aisho sum pai. Niru Pari so mogi comment singdo pathore.
ꯃꯌꯥꯝꯁꯤꯅ ꯅꯤꯔꯨ ꯅꯣꯏ ꯁꯥꯏꯔꯣ ꯌꯥꯝꯅ ꯐꯖꯩꯀꯣ ꯍꯟꯗꯛ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛ ꯌꯧꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯕꯦꯁ ꯀꯣꯄꯜ ꯌꯥꯝꯅ ꯆꯥꯅꯩꯌꯦ ꯊꯨꯡꯅꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯀꯣꯃꯦꯟ ꯃꯁꯤꯡ ꯈꯪꯗꯅ ꯄꯤꯔꯛꯈꯤ ꯃꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯃꯗꯨꯗ ꯄꯥꯔꯤꯅ ꯏꯁ ꯀꯣꯄꯜꯒ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤ ꯅꯤꯔꯨꯗꯤ ꯍꯣ ꯅꯣꯏꯅ ꯈꯟꯅꯤꯡꯕ ꯈꯜꯂꯣꯅ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯑꯣꯏꯔꯦ ꯃꯌꯥꯝꯁꯦ ꯄꯥꯔꯤꯒ ꯅꯨꯡꯁꯤꯅꯕꯒꯤ ꯕꯥꯞꯇ ꯑꯗꯨꯝ ꯄꯨꯔꯥ ꯂꯥꯏꯐꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯥꯔꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯝꯒꯅꯤꯀꯣ ꯍꯥꯏꯅ ꯏꯁꯥꯗꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯉꯝꯗꯦ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ ꯑꯁꯨꯝꯅ ꯑꯩꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯏꯗꯣꯝꯆꯥꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯦ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏ ꯆꯥꯛ ꯆꯥꯔꯁꯦ ꯅꯪ ꯀꯀꯥꯁꯨ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯦ ꯑꯩꯅ ꯏꯗꯣꯝꯆꯥ ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯗꯣꯝꯆꯥꯒ ꯀꯀꯥꯒ ꯑꯣꯏꯅ ꯆꯥꯔꯣ ꯑꯩ ꯀꯣꯟꯅ ꯆꯥꯅꯤꯡꯉꯁꯨ ꯈꯤꯇꯪ ꯆꯥꯔꯒꯦꯅ ꯍꯥꯏ ꯏꯗꯣꯝꯆꯥꯅ ꯅꯁꯥꯗꯣ ꯁꯣꯛꯀꯅꯤꯅꯦ ꯈꯔ ꯆꯥꯔꯣ ꯂꯥꯛꯑꯣ ꯑꯩ ꯁꯦꯡꯅ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯍꯣꯔꯦꯟ ꯂꯥꯝꯃꯀꯥꯟꯗ ꯆꯥꯔꯒꯦꯅ ꯍꯥꯏꯈꯤ ꯏꯗꯣꯝꯆꯥꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯏ ꯃꯇꯝꯗꯣ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯑꯩ ꯅꯤꯔꯨ ꯍꯣꯏꯗ ꯆꯠꯂꯝꯃꯦ ꯑꯗꯨꯒ ꯅꯤꯔꯨꯗ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯩꯃꯤꯟꯅꯧꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯧꯔꯝꯃꯦ ꯅꯤꯔꯨ ꯏꯕꯥꯅꯤ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯕꯖꯥꯔꯗ ꯂꯪ ꯂꯩꯕ ꯂꯥꯛꯑꯝꯃꯦ ꯑꯁꯨꯝꯅ ꯂꯪ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯥꯔꯤꯒ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯝꯃꯦ ꯅꯤꯔꯨꯅ ꯄꯥꯔꯤ ꯍꯥꯏꯗꯨꯅ ꯀꯧꯋꯦ ꯄꯥꯔꯤꯁꯨ ꯍꯥꯎ ꯅꯣꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯤꯔꯨꯅ ꯐꯤ ꯁꯥꯕꯒꯤ ꯂꯪ ꯂꯧꯕ ꯂꯥꯛꯑꯝꯕꯅꯦ ꯅꯤꯔꯨꯅ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯃꯗꯨꯗ ꯄꯥꯔꯤꯅ ꯑꯩꯗꯤ ꯃꯤ ꯑꯃ ꯎꯅꯕ ꯁꯨꯝ ꯂꯥꯛꯑꯝꯕꯅꯦ ꯃꯇꯥꯡꯁꯤꯗ ꯒꯥꯔꯤ ꯂꯥꯛꯄꯗꯒꯤ ꯄꯥꯔꯤꯅ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯍꯦꯟꯒꯠꯂ ꯊꯧꯈꯤ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤ ꯍꯩꯖꯤꯜꯂꯛꯈꯤꯕ ꯒꯥꯔꯤꯅꯣ ꯍꯥꯏꯕꯗꯣ ꯎꯍꯧꯗ꯭ꯔꯦ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯃꯅ ꯊꯝꯖꯤꯜꯂꯛꯈꯤ ꯅꯤꯔꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯦ ꯌꯥꯝꯅ ꯊꯣꯛꯑꯕ ꯖꯥꯠꯅꯤ ꯄꯥꯔꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯕꯨ ꯄꯨꯈꯠꯂꯛꯈꯤ ꯅꯤꯔꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯏ ꯈꯔ ꯍꯦꯟꯅ ꯊꯣꯛꯈꯤꯕꯗꯨꯅ ꯏ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯒꯤ ꯄꯥꯔꯤꯅ ꯏꯗꯣ ꯄꯤꯔꯕ ꯖꯥꯠꯅꯤ ꯄꯥꯔꯤꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞꯁꯦ ꯑꯣꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯑꯣꯅꯦ ꯆꯞ ꯃꯥꯟꯅꯕꯗꯒꯤ ꯃꯉꯣꯟꯗ ꯏꯗꯣ ꯄꯤꯔꯕ ꯖꯥꯠꯅꯤ ꯑꯩ ꯄꯥꯔꯤꯅ ꯑꯩꯒꯤꯗꯃꯛꯇ ꯀꯣꯏꯁꯟ ꯁꯦꯝꯖꯕꯗꯣ ꯎꯕ ꯃꯇꯝꯗ ꯃꯤꯠꯀꯤ ꯄꯤꯒꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯑꯝꯃꯦ ꯅꯤꯔꯨꯁꯨ ꯑꯩꯒꯤ ꯄꯤꯒꯤ ꯏꯔꯥ ꯆꯦꯟꯈꯤꯕꯗꯣ ꯃꯥꯅ ꯎꯈꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯦ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯅꯤꯔꯨꯅ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯂꯛꯈꯤ ꯑꯩꯅ ꯋꯥ ꯊꯩꯗꯣꯛꯑꯒ ꯑꯩꯅ ꯑꯗꯨꯝ ꯈꯨꯝꯃꯦ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨꯗꯁꯨ ꯅꯤꯔꯨꯅ ꯆꯤꯡꯅꯕ ꯖꯥꯠꯅꯤ ꯃꯁꯤꯗꯒꯤ ꯄꯥꯔꯤꯅ ꯍꯧꯖꯤꯛꯇꯤ ꯅꯣꯏꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯤꯔꯨꯅ ꯍꯥꯏꯕ ꯖꯥꯠꯅꯤ ꯀꯩꯅꯣ ꯄꯥꯔꯤ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯏꯁꯤꯡ ꯈꯤꯡꯅꯩ ꯅꯤꯔꯨꯅ ꯍꯪꯕ ꯃꯇꯝꯗ ꯄꯥꯔꯤꯁꯨ ꯂꯩꯊꯣꯛꯑꯒ ꯈꯨꯝꯃꯕ ꯖꯥꯠꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯀꯥꯒ ꯏꯗꯣꯝꯆꯥꯒꯁꯨ ꯂꯥꯛꯑꯦ ꯅꯤꯔꯨꯒꯤ ꯏꯃꯥ ꯕꯕꯥꯁꯨ ꯂꯥꯛꯑꯦ ꯏꯃꯥ ꯕꯕꯥꯗꯨꯅ ꯏꯆꯥ ꯑꯅꯤꯕꯨ ꯄꯨꯈꯠꯂꯛꯑꯝꯃꯤꯕ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤꯕ ꯅꯨꯄꯥꯗꯣ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ ꯑꯩꯅ ꯈꯪꯉꯦ ꯑꯩꯈꯣꯏ ꯀꯀꯥꯅꯁꯨ ꯀꯅꯥꯅꯣ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏꯅ ꯃꯤꯁꯛꯇꯣ ꯃꯇꯦꯡ ꯄꯥꯡꯁꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯆꯠꯂꯨꯁꯤꯅ ꯍꯥꯏ ꯃꯗꯨꯗ ꯅꯤꯔꯨꯅ ꯍꯥꯏ ꯕꯕꯥꯒꯤ ꯃꯔꯨꯞ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯣꯏꯕ ꯕꯕꯥ ꯌꯨꯍꯦꯟꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯨꯅꯦ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯆꯥ ꯄꯥꯔꯤꯅꯦ ꯍꯥꯏꯕ ꯑꯁ ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯏꯄꯥ ꯆꯠꯀꯅꯤ ꯏꯁꯥꯗ ꯏꯄꯥꯅ ꯇꯧꯕꯤꯃꯟ ꯎꯠꯂꯨꯒꯅꯤ ꯍꯥꯏꯔꯝꯃꯦ ꯅꯤꯔꯨꯅ ꯕꯕꯥ ꯌꯥꯔꯦꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯏꯁꯥꯁꯦ ꯀꯩꯁꯨ ꯇꯧꯗꯕꯗꯒꯤ ꯗꯣꯛꯇꯔꯅ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯥꯛꯑꯦ ꯅꯤꯔꯨꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯥꯔꯤꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯃꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯩꯅ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯅꯝꯃꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯣꯟ ꯍꯦꯛ ꯇꯧꯒꯦ ꯇꯧꯕꯒ ꯄꯥꯔꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯑꯩ ꯐꯣꯟꯗꯣ ꯑꯗꯨꯃꯛ ꯇꯧꯗ꯭ꯔꯦ
ꯑꯩꯅ ꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ. ꯄꯥꯔꯤ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ. ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ. ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨꯀꯣ. ꯑꯁꯨꯝꯅ ꯑꯩ ꯀꯞꯄ ꯌꯥꯕ ꯀꯞꯈꯤ. ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯏꯗꯣꯝꯆꯥꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯤ. ꯅꯤꯔꯨꯁꯨ ꯃꯄꯥꯟꯗ ꯑꯩꯕꯨ ꯀꯧꯔꯛꯈꯤ. 이dom사나 이문도 ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯅꯤꯔꯨꯗꯣ 이문도 ꯆꯪꯂꯛꯏ. ꯍꯛꯆꯥꯡ ꯈꯔ ꯐꯔꯕꯣ? ꯐꯔꯦ. ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ. 이dom사 ꯆꯥ ꯂꯣꯟꯕꯤꯔꯨꯒꯦ ꯍꯥꯏꯔꯒ 이dom사ꯁꯨ ꯊꯣꯛꯈ꯭ꯔꯦ. ꯅꯤꯔꯨꯅ ꯍꯣꯏ 이dom사. ꯂꯤꯟꯊꯣꯏ, ꯅꯪꯅ ꯉꯔꯥꯡ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯋꯥꯅꯣ? ꯅꯤꯔꯨ, ꯋꯥꯔꯤꯁꯦ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯂꯤꯊꯣꯛꯑꯒꯦ. ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯒꯅꯨꯀꯣ. ꯀꯩꯅꯣ, ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯔꯨꯞꯄ ꯋꯥꯒ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯁ, ꯋꯥꯔꯤꯁꯦ ꯁꯨꯃꯥꯏ ꯇꯧꯕꯅꯦ. ꯄꯥꯔꯤꯒ ꯑꯩꯒꯁꯦ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯦ. ꯄꯥꯔꯤꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈꯤ. ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗ꯭ꯔꯦ. ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯈꯤ. ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯈꯤꯗ꯭ꯔꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦꯅꯦ. ꯄꯥꯔꯤꯅ ꯅꯪ ꯎꯗꯅꯕ ꯂꯣꯠꯂꯤꯕ. ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ. ꯑꯗꯣ ꯀꯣꯛ ꯌꯥꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ? ꯅꯤꯔꯨ, ꯑꯩꯒꯤ ꯄꯥꯟꯗꯝꯁꯦ ꯏꯃꯥ ꯕꯕꯥꯅ ꯄꯥꯝꯖꯔꯝꯕ ꯗꯣꯛꯇꯔ ꯑꯣꯏꯕꯁꯤꯅꯦ. ꯃꯁꯤ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯤ ꯊꯝꯈꯤꯔꯣꯏ ꯍꯥꯏꯅ ꯇꯧꯕꯅꯦ. ꯑꯗꯨꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯤꯔꯨ, ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ. ꯏꯆꯤꯟꯁꯤꯅ ꯃꯉꯣꯟꯗ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯒꯅꯤ? ꯅꯪꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯣ. ꯄꯥꯡꯒꯦ. ꯀꯃꯥꯏ ꯄꯥꯡꯉꯣ ꯍꯥꯏꯅꯣ? ꯅꯤꯔꯨ, ꯅꯪꯅ ꯃꯉꯣꯟꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩ, ꯅꯨꯄꯥ ꯀꯣꯏꯗꯦ. ꯏꯃꯥꯟꯅꯕꯤꯗꯨꯒ ꯅꯪꯒ ꯈꯪꯅꯔꯣꯅ ꯍꯥꯏꯌꯣ. ꯑꯗꯨꯒ ꯑꯩꯅ ꯃꯁꯛ ꯈꯪꯅꯗꯕ ꯁꯥꯔꯒ ꯈꯪꯅꯔꯒꯦ. ꯑꯗꯨꯒ ꯑꯩ ꯀꯣꯟꯅ ꯍꯥꯏꯗꯣꯛꯀꯦꯕ. ꯅꯪꯅ ꯃꯁꯤꯃꯇꯗꯤ ꯌꯥꯅꯕ ꯁꯤꯜꯂꯣ. ꯑꯁ, ꯂꯣꯏꯔꯦꯍꯦ. ꯅꯪꯒꯤ ꯅꯨꯄꯥ ꯈꯨꯀꯣꯏꯁꯤꯗꯤ ꯑꯌꯥꯕꯤꯅꯤꯅꯦ. ꯑꯁ, ꯃꯇꯥꯡꯅꯅꯦ, ꯌꯥꯗꯕꯩꯅꯦ. ꯃꯁꯤꯗꯒꯤ ꯅꯤꯔꯨꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯇꯧꯋꯦ. ꯑꯗꯨꯕꯨ ꯄꯥꯔꯤꯗꯣ ꯐꯣꯟ ꯄꯥꯏꯔꯛꯇꯦ. ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯦ, ꯄꯥꯏꯔꯛꯇ꯭ꯔꯦ. ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯐꯣꯟꯗꯣ ꯂꯧꯔꯒ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯦ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯄꯥꯔꯤꯗꯣ ꯐꯣꯟ ꯄꯥꯏꯈꯠꯂꯛꯑꯦ. ꯍꯜꯂꯣ, ꯅꯤꯔꯨ. ꯃꯥꯅ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯣ ꯑꯩ ꯏꯄꯥ ꯄꯥꯈꯠꯅ ꯂꯂꯤ ꯍꯜꯂꯣ ꯍꯥꯏꯅ ꯈꯨꯝꯃꯤ. ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯅꯤꯔꯨ ꯀꯧꯔꯛꯄꯗꯒꯤ ꯑꯩꯅ ꯐꯣꯟꯗꯣ ꯃꯉꯣꯟꯗ ꯄꯤ. ꯀꯩꯅꯣ, ꯐꯣꯟ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯂꯩꯗꯣ ꯀꯩꯒꯤꯅꯣ? ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯕꯩꯅꯦ. ꯑꯗꯣ ꯀꯩ ꯂꯩꯒꯦ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ? ꯄꯥꯔꯤ, ꯉꯔꯥꯡ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒꯤ ꯅꯪꯉꯣꯟꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯑꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯅꯤꯔꯨꯅ, ꯄꯥꯔꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦ. ꯍꯥꯏꯌꯣ. ꯅꯪ ꯌꯥꯗ ꯌꯥꯔꯣꯏꯀꯣ. ꯍꯦꯛ ꯌꯥꯗꯕꯗ ꯅꯪꯒ ꯑꯩꯒ ꯀꯧꯅꯔꯣꯏꯗꯕꯅꯦ. ꯍꯣꯏ, ꯌꯥꯒꯦ. ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯌꯥꯝꯅ ꯆꯝꯕꯤ ꯑꯃ ꯂꯩꯌꯦ. ꯅꯪ ꯈꯪꯅꯔꯒꯦꯔꯥ? ꯑꯁ, ꯇꯜꯂꯦꯍꯦ. ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯌꯦ. ꯑꯁ, ꯈꯪꯅꯗꯕ ꯌꯥꯔꯣꯏꯀꯣ. ꯑꯩꯅ ꯈꯪꯅꯍꯟꯒꯦ ꯍꯥꯏꯈ꯭ꯔꯦ. ꯏꯃꯥꯟꯅꯕꯤꯗꯣ ꯌꯥꯝꯅ ꯐꯕꯅꯦ. ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝꯅ ꯈꯪꯕꯅꯦ. ꯅꯪ ꯑꯃꯨꯛꯇꯪ ꯈꯪꯅꯔꯒ ꯌꯦꯡꯉꯣꯕ ꯀꯣ ꯄꯥꯔꯤ. ꯑꯩ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯕꯅꯦ. ꯑꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯤꯔꯨ, ꯑꯩ ꯊꯝꯃꯒꯦꯀꯣ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯈꯤ. ꯐꯣꯟꯗꯣ ꯑꯩꯁꯨ ꯇꯥꯏ, ꯂꯥꯎꯠ ꯊꯥꯔꯤꯕꯅꯦ. ꯑꯩ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯅꯤꯔꯨꯅ ꯑꯩꯉꯣꯟꯗ ꯁꯤ ꯑꯣꯏꯔꯗꯤ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯦ. ꯃꯇꯝꯁꯤꯗ 이domꯆꯥꯁꯨ ꯆꯥ ꯄꯨꯊꯣꯔꯛꯑꯝꯃꯦ. ꯆꯥꯁꯨ ꯄꯨꯟꯅ ꯊꯛꯃꯤꯟꯅꯩ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯔꯨꯁꯨ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. 이domꯆꯥꯒꯤ ꯁꯤꯝꯗꯣ ꯑꯩ ꯄꯥꯏꯔꯒꯦ. ꯑꯩꯒꯤꯁꯦ 이domꯆꯥ ꯄꯥꯏꯔꯣ ꯍꯥꯏꯗꯨꯅ ꯑꯩ ꯁꯤꯝꯗꯣ ꯑꯣꯟꯊꯣꯛꯅꯔꯝꯃꯦ. ꯑꯗꯨꯒ 이domꯆꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ. ꯀꯀꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯃꯥꯛꯇ ꯆꯪꯉꯛꯑꯝꯃꯦ. ꯑꯗꯨꯒ ꯅꯪꯕꯨ ꯈꯔ ꯐꯔꯕꯣ? ꯑꯩꯅ ꯐꯔꯦ ꯀꯀꯥ. ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯄꯣꯊꯥꯔꯣꯀꯣ. ꯀꯣꯂꯦꯖꯀ ꯆꯠꯈꯤꯅꯣ. ꯍꯣꯏ, ꯆꯠꯂꯨꯏ ꯀꯀꯥ. ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯀꯀꯥꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ. ꯑꯩ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯆꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯦ. ꯅꯤꯔꯨꯁꯨ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯑꯝꯃꯦ. ꯏꯕꯥꯅꯤꯁꯦ ꯑꯃꯨꯛ ꯊꯦꯡꯅꯩ. ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ. ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯆꯠꯂꯁꯦ. ꯀꯩꯅꯣꯍꯦ, ꯅꯁꯥꯗꯣ ꯈꯔ ꯐꯍꯟꯈꯣ. ꯏꯁꯥ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ. ꯍꯌꯦꯡꯗꯒꯤ ꯆꯠꯂꯁꯦꯕꯀꯣ. ꯍꯣꯏ, ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯗꯤ ꯆꯠꯂꯗꯨ ꯉꯥꯏꯗꯅ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯌꯨꯝꯗ ꯆꯪꯅꯔꯦ.
ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯩ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯔꯝꯃꯦ ꯃꯥꯁꯨ ꯄꯥꯏꯈꯠꯂꯛꯑꯦ ꯀꯅꯥꯅꯣ ꯑꯩꯅ ꯅꯤꯔꯨꯅ ꯍꯥꯏꯕ ꯃꯃꯥꯟꯅꯕꯤꯗꯨꯅꯦ ꯑꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥ ꯀꯧꯋꯦ ꯗꯗꯥꯒꯤ ꯃꯤꯡꯗꯤ ꯑꯣ ꯑꯩꯕꯨꯔꯣ ꯄꯥꯔꯤ ꯀꯧꯋꯦ ꯃꯆꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯧ ꯑꯗꯨ ꯑꯩꯗꯤ ꯗꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯒꯦ ꯄꯥꯔꯤꯅ ꯍꯣꯏ ꯀꯧꯋꯣ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯅꯪꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯔꯣ ꯀꯩꯁꯥꯝꯄꯥꯠꯇꯩꯅꯦ ꯗꯥꯒꯤꯗꯤ ꯑꯩꯕꯨꯗꯤ ꯈꯨꯔꯥꯏꯅꯦ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯗꯣ ꯍꯌꯦꯡ ꯇꯧꯔꯛꯑꯒꯦꯀꯣ ꯍꯥꯏꯔꯒ ꯑꯩ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯃꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯏꯁꯥꯁꯦ ꯄꯥꯈꯠꯂꯝꯃꯦ ꯑꯩꯅ ꯅꯤꯔꯨꯗ ꯀꯣꯜ ꯇꯧꯔꯒ ꯅꯤꯔꯨ ꯄꯥꯔꯤꯗꯣ ꯑꯩꯅ ꯈꯣꯟꯖꯦꯜꯁꯦ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯥꯒ ꯑꯩꯒꯁꯦ ꯈꯪꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯃꯆꯥ ꯀꯧꯋꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯒ ꯂꯝꯅ ꯀꯩꯁꯥꯝꯄꯥꯠꯇꯩꯅꯦꯅ ꯑꯩꯅ ꯈꯨꯝꯈꯤꯕꯅꯦ ꯃꯥꯅ ꯍꯪꯉꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨꯀꯣ ꯌꯥꯏꯍꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯌꯦꯡ ꯈꯪꯅꯔꯛꯑꯒꯅꯦ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩꯅ ꯌꯥꯔꯦꯍꯦ ꯑꯗꯣ ꯍꯌꯦꯡ ꯀꯣꯂꯦꯖ ꯉꯟꯇꯥ ꯆꯠꯁꯤꯀꯣ ꯅꯤꯔꯨꯁꯨ ꯍꯣꯏ ꯊꯝꯃꯒꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯅꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯏꯗꯣꯝꯆꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯦ ꯆꯥꯛꯄꯨꯗꯤ ꯊꯣꯡꯗ꯭ꯔꯦ ꯏꯗꯣꯝꯆꯥ ꯂꯥꯛꯑꯕꯅꯤꯅ ꯏꯗꯣꯝꯆꯥꯅ ꯑꯗꯨꯝ ꯊꯣꯡꯈ꯭ꯔꯦ ꯑꯩꯁꯨ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯄꯨꯟꯅ ꯅꯤꯔꯨꯒ ꯆꯠꯂꯦ ꯑꯩꯅ ꯀꯣꯂꯦꯖ ꯇꯧꯕꯒ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯨꯕꯅꯦ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯅ ꯁꯦꯝꯗꯣꯛꯒ ꯈꯨꯝꯃꯦ ꯑꯁ ꯁꯣꯏꯕꯅꯦ ꯗꯥ ꯀꯧꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯗꯥꯕꯨ ꯀꯩꯗꯧꯔꯤꯒꯦ ꯑꯩꯔꯣ ꯁꯥꯟꯅꯔꯤꯌꯦ ꯀꯩ ꯁꯥꯟꯅꯩꯅꯣ ꯕꯣꯛꯁꯤꯡꯅꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯁꯨꯝ ꯇꯧꯔꯝꯕꯅꯦ ꯑꯣ ꯌꯥꯝꯅ ꯐꯩꯌꯦ ꯑꯗꯣ ꯑꯣꯖꯥ ꯂꯥꯛꯑꯦ ꯊꯝꯃꯒꯦꯀꯣ ꯑꯩ ꯀꯣꯂꯦꯖꯇꯒꯤ ꯂꯣꯟꯅ ꯇꯧꯔꯛꯄꯅꯦ ꯍꯣꯏ ꯂꯣꯏꯔꯒ ꯇꯧꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯩ ꯐꯣꯟꯗꯣ ꯊꯝꯅꯔꯦ ꯃꯗꯨꯗꯒꯤ ꯅꯤꯔꯨ ꯏꯕꯥꯅꯤꯁꯦ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯆꯍꯤ 3ꯃꯨꯛꯁꯦ ꯍꯧꯈ꯭ꯔꯦ ꯑꯩꯁꯨ ꯗꯣꯛꯇꯔ ꯇꯝꯕꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯝꯃꯦ ꯑꯃꯔꯣꯝꯗꯅ ꯑꯩꯅ ꯁꯛꯂꯣꯠꯇꯨꯅ ꯃꯆꯥ ꯁꯥꯗꯨꯅ ꯆꯍꯤ 6 ꯅꯨꯡꯁꯤꯅꯔꯛꯂꯦ ꯄꯥꯔꯤꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯎꯅꯁꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯗꯦ ꯑꯩꯒꯤ ꯁꯛꯁꯦ ꯑꯝꯇ ꯈꯪꯒꯦ ꯅꯪꯒꯤ ꯐꯣꯇꯣ ꯑꯝꯇ ꯊꯥꯔꯛꯑꯣꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯇꯣꯗꯣ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯣꯇꯣ ꯈꯔ ꯊꯥꯖꯤꯜꯂꯦ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯗꯨꯒ ꯋꯥꯁꯨ ꯊꯩꯗꯣꯛꯑꯝꯃꯦ ꯃꯔꯝꯗꯤ ꯁꯛ ꯂꯣꯠꯂꯒ ꯈꯪꯅꯔꯨꯕꯒꯤꯅꯦ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃ ꯑꯩꯒꯤ ꯃꯪꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯕꯕꯥꯒꯤ ꯁꯛꯇꯝꯁꯦ ꯎꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗꯅꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩ ꯕꯕꯥ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯈꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯈꯜꯂꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯕ꯭ꯔꯥ ꯑꯩ ꯏꯁꯥꯒꯤ ꯏꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯂꯨꯞꯇꯨꯅ ꯂꯩꯔꯦ ꯃꯁꯤꯅ ꯑꯩꯅ ꯕꯕꯥ ꯏꯃꯥꯕꯨ ꯀꯥꯎꯊꯣꯛꯎꯕꯅꯔꯥ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯈꯤꯒꯦ ꯀꯀꯥꯅ ꯂꯧ ꯏꯪꯈꯣꯜ ꯐꯥꯎ ꯊꯝꯃꯒ ꯑꯩꯕꯨ ꯗꯣꯛꯇꯔ ꯇꯝꯍꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯏꯊꯛ ꯏꯔꯥꯡꯗ ꯑꯗꯨꯒ ꯄꯥꯔꯤꯅ ꯀꯝꯗꯧꯕ ꯃꯉꯣꯟꯗ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯒꯦ ꯃꯁꯤ ꯈꯜꯂꯒ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯄꯥꯔꯤꯗ ꯑꯩꯅ ꯐꯣꯟ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯍꯥꯏꯈꯤ ꯑꯩ ꯂꯤꯟꯊꯣꯏꯅꯦ ꯄꯥꯔꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯅꯪꯉꯣꯟꯗ ꯁꯥꯟꯅꯈꯤꯕꯅꯦ ꯅꯨꯄꯤꯗꯣ ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯊꯥꯔꯤꯕ ꯐꯣꯇꯣꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥ ꯑꯩꯒꯤꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯐꯣꯇꯣꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨꯀꯣ ꯀꯩꯅꯣ ꯂꯤꯟꯊꯣꯏ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯕꯗ ꯅꯪꯅ ꯌꯥꯈꯤꯗꯕꯅꯦ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄ ꯑꯣꯏꯅ ꯅꯨꯄꯤꯗꯣ ꯈꯪꯅꯈꯤꯕꯅꯦ ꯑꯗꯨꯕꯨ ꯅꯪ ꯑꯣꯏꯔꯝꯃꯦ ꯐꯔꯦ ꯑꯩꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤ ꯅꯪꯕꯨ ꯀꯥꯎꯕꯁꯨ ꯉꯝꯗꯦ ꯄꯥꯔꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯣ ꯑꯩ ꯐꯣꯟ ꯊꯝꯃꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯣꯟꯗꯣ ꯀꯛꯊꯠꯂꯦ ꯃꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯑꯩ ꯄꯥꯏꯗ꯭ꯔꯦ ꯃꯥꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯝꯃꯦ ꯐꯔꯦ ꯑꯩꯗꯤ ꯅꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯥꯟꯅꯕ ꯊꯥꯗꯣꯛꯅꯤꯡꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄ ꯌꯥꯕ ꯃꯤꯅꯦ ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯔꯁꯅꯣ ꯅꯪꯉꯣꯟꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯃꯦꯁꯦꯖꯇꯣ ꯊꯥꯔꯛꯑꯝꯈꯤ
ꯑꯩ ꯃꯦꯁꯦꯖꯇꯣ ꯄꯥꯕꯒ ꯀꯞꯈꯤ꯫ ꯅꯤꯔꯨꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯐꯣꯟ ꯇꯧꯔꯒ ꯉꯥꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯏꯁꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯑꯩ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯅꯤꯔꯨꯗꯁꯨ ꯑꯩꯅ ꯁꯥꯎꯗꯅꯕ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯥ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯅꯅꯤꯡꯗ ꯑꯗꯨꯃꯛ ꯂꯥꯞꯅꯈ꯭ꯔꯦ꯫ ꯑꯩꯒꯤ ꯄꯟꯊꯨꯡ ꯑꯃꯒꯤꯗꯃꯛ ꯃꯤ ꯑꯃꯗ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ꯫ ꯐꯔꯦ, ꯑꯩꯁꯨ ꯏꯁꯥꯒꯤ ꯏꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯣꯠꯁꯨ ꯍꯣꯠꯅꯈꯤꯅꯤ꯫ ꯃꯌꯥꯝ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯕ꯭ꯔꯥ? ꯃꯁꯤꯃꯇꯪꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫